Asengba lightning lol. Asengba lightning lol haibasi akhanaba punsi khongchatni. Khongchat asina nahaki punsida ahongba purakani. Khongchat asina nangonda wata padaba ohengani inak khulangani. Khongchat asina nahakpu lauksing yamna leiba amadi nungaibana thanba ohengani. Asengba lightning lol spiritual reality ase HEELEEKONBA meditation amadi HEELEEKONBA da phanglakpa kanabasing utpa program amani. Program asibu yenglingai da nahak hakjang mapung phana komthokduna leithokpiu amadi pothabiu. Mase supnata khangjilu masiga loinana chentaduna tauthaminau masibu analysis tauge haina khanganu nungsa sor sang na honjinsi amadi maduda pukning thamsi. Aikhoi khudingmak mapal naidana sandokriba malem atinga asida yamna pikpa mangalgi masek spark amani. Aikhoi khudimagna aikoigi isa phanabagi ingna leinabagi lauksing leinabagi lal thum marang kainabagi isagi daita punamak isada leijai. Masi punamak apiba matam amadi phibamgi manungda pangthokpa ngamgani. Masi soidana pangthokpa ngamgani. Makhoi ase cosmic energy amadi thawai ge gyan khanglaba kanda oithokani. Hojik aikhoi cosmic energy karino haibadu yenglasi. Cosmic energy malem atinga sin bathungna lei. Masina galaxy mayamda leiriba numit amadi thabu phaduna thamliba sakti pangalduni. Miga molecule gi marakta leiriba phajinabagi sakti ni. Cosmic energy na universe asida leiriba polam singi mong matau amadi form semlibani. Cosmic energy asina aikhoi gi punsida thaugai pangthokpa ngamhalli. Aikhoi gi loksing pithokpa sandokna khangba ngamhalli. Masibu consciousness expansion kawi. Aikhoina tungkhun tana tumba amadi wakhal khandana leiba kanda cosmic energy khara makhaidi phangba ngami. Asumna phangba energy asi aikhoina aikhoigi nungtigi punsida khudam oina mitna ubada nakongna tabada wa ngangbada wakhal khanbada amadi haksangi thabak khudingmakta sijinai. Adubu asumna akakna na phangba energy asina aikhoigi thabak thawongsingda energy marang kaina pibadi ngamde. Maram aduna aikhoina haksang da sokthaba pukning haksang waba amadi anaye kaya thengnaribani. Punamak asibu lakhanaba amata ngairba upaidi cosmic energy hena leihanbani. Aikhoigi punsi nena tana hingnaba cosmic energy darkar lei. Haksang phaba nungaiba punsi lenba
ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨꯡ ꯐꯥꯅ ꯈꯤꯡ ꯂꯥꯎꯅ ꯄꯥꯡꯊꯣꯛꯅꯕ, ꯂꯧꯁꯤꯡ ꯐꯪꯅꯕ ꯑꯃꯗꯤ ꯀꯟꯁꯤꯌꯁꯅꯦꯁ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕꯗ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤ ꯗꯔꯀꯥꯔ ꯂꯩ꯫ ꯁꯨꯞꯅꯇꯒꯤ ꯙ꯭ꯌꯥꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯍꯤꯔꯤ ꯀꯣꯟꯕ ꯈꯛꯇꯅ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯉꯝꯒꯅꯤ꯫ ꯍꯤꯔꯤ ꯀꯣꯟꯕ ꯃꯦꯗꯤꯇꯦꯁꯟ꯫ ꯇꯨꯝꯕ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯈꯜ ꯑꯃꯅꯤ꯫ ꯃꯦꯗꯤꯇꯦꯁꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯕ ꯃꯈꯜ ꯑꯃꯅꯤ꯫ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯀꯛꯅꯕ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤ ꯐꯪꯕ ꯉꯝꯃꯤ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗꯅ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯉꯝꯃꯤ꯫ ꯏꯅꯔꯖꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯃꯗꯤ ꯑꯋꯥꯕ ꯋꯥꯈꯜꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯏꯅꯔꯖꯤ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯣꯝꯅ ꯄꯣꯊꯥꯍꯟꯗꯨꯅ ꯂꯩꯕ ꯉꯝꯍꯜꯂꯤ, ꯍꯛꯆꯥꯡ ꯐꯍꯜꯂꯤ ꯑꯃꯗꯤ ꯍꯔꯥꯎ-ꯃꯊꯣꯏ ꯀꯥꯍꯜꯂꯤ꯫ ꯃꯁꯤꯅ ꯍꯛꯁꯦꯜꯒꯤ ꯂꯝꯗꯁꯨ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯥꯕ ꯉꯝꯍꯜꯂꯤ꯫ ꯍꯤꯔꯤ ꯀꯣꯟꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯋꯥꯏꯒꯤ ꯏꯔꯣꯟꯅꯨꯡꯗ ꯀꯨꯝꯕ ꯑꯗꯨꯕꯨꯅꯤ꯫ ꯍꯤꯔꯤ ꯀꯣꯟꯕꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯗꯒꯤ ꯄꯨꯛꯅꯤꯡꯗ, ꯄꯨꯛꯅꯤꯡꯗꯒꯤ ꯑꯋꯥꯡꯕ ꯋꯥꯈꯜ, ꯑꯋꯥꯡꯕ ꯋꯥꯈꯜꯗꯒꯤ ꯊꯋꯥꯏꯗ ꯑꯃꯗꯤ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯂꯤ꯫ ꯍꯤꯔꯤ ꯀꯣꯟꯕ ꯍꯧꯅꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄ, ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯕ, ꯌꯦꯡꯕ, ꯇꯥꯕ, ꯈꯟꯕ, ꯇꯨꯝꯕ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯝꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯦꯗꯤꯇꯦꯁꯟ ꯍꯤꯔꯤ ꯀꯣꯟꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯗꯨꯞꯅꯤ꯫ ꯅꯍꯥꯛꯅ ꯐꯤꯗꯨꯞ ꯑꯃꯗ ꯍꯦꯛꯇ ꯐꯝꯖꯕ ꯌꯥꯏ꯫ ꯐꯝꯂꯤꯕ ꯐꯤꯗꯨꯞ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯦꯡꯂꯣꯏꯗꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯃꯥꯏꯗ ꯅꯠꯇ꯭ꯔꯒ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯍꯤꯔꯤ ꯀꯣꯟꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯐꯝꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯕ, ꯍꯤꯔꯤ ꯀꯣꯟꯕ ꯌꯥꯏ꯫ ꯅꯨꯡꯉꯥꯏꯅ ꯈꯨꯠꯁꯥ ꯂꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯁꯤ꯫ ꯃꯤꯠ ꯎꯏꯁꯟꯁꯤ꯫ ꯅꯨꯡꯄꯥꯟ ꯑꯁꯤꯗ ꯋꯥꯈꯜ ꯈꯟꯕ, ꯋꯥ ꯇꯥꯕ ꯂꯦꯞꯂꯁꯤ꯫ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯁꯣꯟꯗꯅ ꯀꯣꯝꯊꯣꯛꯅ ꯂꯩꯌꯨ꯫ ꯑꯩꯈꯣꯏꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯕ ꯑꯃꯗꯤ ꯈꯨꯠ ꯂꯧꯁꯤꯟꯅꯗꯨꯅ ꯐꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯂꯩꯕ ꯏꯅꯔꯖꯤ ꯁꯥꯔꯀ꯭ꯋꯤꯠ ꯑꯗꯨ ꯃꯄꯨꯡ ꯍꯦꯟꯅ ꯐꯥꯍꯜꯂꯤ ꯑꯃꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯍꯜꯂꯤ꯫ ꯃꯤꯠꯅ ꯍꯛꯆꯥꯡꯒꯤ ꯊꯣꯡꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯤꯠ ꯁꯣꯏꯗꯅ ꯎꯏꯁꯤꯟꯒꯗꯕꯅꯤ꯫ ꯃꯟꯇ꯭ꯔ ꯊꯤꯕ, ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯈꯟꯕ ꯄꯨꯝꯅꯃꯛ ꯂꯦꯞꯍꯟꯒꯗꯕꯅꯤ꯫ ꯍꯛꯆꯥꯡ ꯔꯤꯂꯦꯛꯁ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯀꯟꯁꯤꯌꯁꯅꯦꯁꯅ ꯃꯊꯪꯒꯤ ꯖꯣꯟꯗ, ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡꯗ, ꯑꯋꯥꯡꯕ ꯋꯥꯈꯜ, ꯕꯨꯙꯤꯗ ꯆꯪꯁꯤꯟꯕ ꯉꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯋꯥꯈꯜꯒꯤ ꯆꯧꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯃꯥꯏꯗ ꯀꯥꯈꯠꯂꯛꯄ ꯌꯥꯕ ꯋꯥꯈꯜ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯈꯪꯕ, ꯈꯪꯗꯕ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯂꯥꯛꯀꯅꯤ꯫ ꯄꯨꯛꯅꯤꯡꯅ ꯍꯛꯆꯥꯡꯒꯤ ꯋꯥꯈꯜꯒꯤ ꯋꯥꯡꯃꯗ ꯄꯨꯅꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯁꯣꯔꯗ ꯄꯨꯛꯅꯤꯡ ꯊꯝꯒꯅꯤ꯫ ꯊꯋꯥꯏꯒꯤ ꯃꯍꯧꯁꯥꯗꯤ ꯌꯦꯡꯕ, ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯕꯅꯤ꯫
Maram aduna aikoina nungsa sor asi khaktada yengduna layu. Sor sanaduna honbagi mathau tade. Nungsa sor honjinba amasung hondokpa masa matanta honjilhalu. Nungsa sor madudada yengduna layu. Masini men kidi masina lambini. Wakal gi tung induna chatkanu. Wahang singda nainaganu. Sanglakpa wakal du kakthatlu. Madudagi wakal gi laron asum hantarkani. Nungsa sor da lau. Nungsa sor da yengduna layu. Nungsa sor ga amatta oyu. Tapna nahaki nungsa sor do patharakani amati tensilakani. Madudagi pisum anigi marakta mangal oina lakani. Hairiba stage asida mi aduda nungsa sor amatta holaroi amati wakal amatta su khalaroi. Mahak mapung phana wakal amatada khandaba thak thoughtless stage da lairagani. Masibu normal steady natraga no thought state haina khangnei. Masi dhyan gi hiri konbagi thak haibudu masini. Tangkak asida aikhoi cosmic energy sintharakpa isel gi makhada leirgani. Asumna hena hiri koli makai cosmic energy hena marangkaina loksinba ngamgani. Hairiba cosmic energy asi mangalgi haksang etheric body fauna center ningsing bibayai aikhoigi haksang si physical body amadi etheric body haidun ani thongna khaidokpa yai. Hairiba energy body asi energy gi ahoba utong lishing humdrain thoina semani. Masina haksangi mapong khuding sinba thungna sandoi. Hairiba energy tube sing ase kokton dagi sintharakpa hoi. Masibu bakman render haina khangnei. Energy gi sing asina pambi gi maragum santorai. Aikhoigi isabu design tauriba main base di energy body asini. Aikhoida thabak tauba ngamjanaba pangal pibiriba amadi hinghalliba si energy asinani. Aikhoida yauriba energy body asina aikhoina tumlingaida natraga meditation tauba matamda cosmic energy phangba ngami. Aikhoina energy asi pukning amadi haksana thabak taubada haibadi ubada wa ngangba matamda amadi tabada wakal khanbada amadi haksangi thabak taubada sijinai. Hairiba mathau khudingmak aikhoina changlakliba cosmic energy da mapung phana yumpham oi. Cosmic energy na changlakpagi chang asi aikhoigi wakhal gi makha poli. Aikhoina wakhal khanduna leirabadi cosmic energy na changlakpada athingba pi.
ꯑꯇꯣꯞꯄ ꯋꯥꯍꯩꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯅ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤꯅ ꯆꯪꯂꯛꯄ ꯈꯨꯗꯤꯡ ꯊꯤꯡꯍꯟꯕ ꯕ꯭ꯂꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤ ꯆꯪꯂꯛꯄ ꯍꯟꯊꯔꯕꯗꯤ ꯏꯅꯔꯖꯤ ꯇ꯭ꯌꯨꯕꯇ ꯌꯥꯎꯔꯤꯕ ꯏꯅꯔꯖꯤ ꯍꯟꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯟꯊꯍꯟꯕꯁꯤꯅ ꯏꯊꯦꯔꯤꯛ ꯕꯣꯗꯤꯗ ꯂꯥꯡꯕ ꯊꯣꯛꯍꯜꯂꯤ꯫ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯊꯣꯛꯍꯜꯂꯤ꯫ ꯑꯇꯣꯞꯄ ꯋꯥꯍꯩꯗ ꯍꯥꯏꯔꯒ ꯑꯅꯥꯕꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨꯗꯤ ꯏꯊꯦꯔꯤꯛ ꯕꯣꯗꯤꯗ ꯏꯅꯔꯖꯤ ꯋꯥꯠꯂꯛꯄꯗꯒꯤꯅꯤ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯅꯔꯖꯤꯅ ꯏꯅꯔꯖꯤ ꯇ꯭ꯌꯨꯕ ꯈꯨꯗꯤꯡꯃꯛ ꯊꯜꯍꯜꯂꯤ꯫ ꯏꯅꯔꯖꯤ ꯇ꯭ꯌꯨꯕ ꯐꯥꯎꯗꯨꯅ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤꯅ ꯀꯟꯅ ꯆꯦꯟꯊꯔꯛꯄ ꯃꯇꯝꯗ ꯁꯦꯡꯗꯣꯛꯈꯤꯒꯅꯤ꯫ ꯏꯊꯦꯔꯤक ꯄꯦꯊꯦꯛꯁꯤꯡ ꯁꯦꯡꯗꯣꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯕ ꯍꯛꯆꯥꯡ ꯑꯣꯏꯔꯒꯅꯤ꯫ ꯏꯅꯔꯖꯤꯅ ꯂꯋꯥꯏꯗ ꯂꯩꯕ ꯀ꯭ꯔꯥꯎꯟ ꯆꯀ꯭ꯔ ꯐꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯣꯛꯇ ꯂꯨꯝꯕ ꯐꯥꯎꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯨꯝꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤꯅ ꯏꯅꯔꯖꯤ ꯇ꯭ꯌꯨꯕꯇ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯀꯛꯅꯕ ꯁꯦꯟꯁꯦꯁꯟ ꯑꯃꯗ ꯅꯥꯕ ꯐꯥꯎꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯅꯥꯕ ꯐꯥꯎꯔꯛꯄ ꯌꯥꯏ꯫ ꯑꯅꯥꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯑꯃꯠꯇ ꯆꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯃꯦꯗꯤꯇꯦꯁꯟ ꯍꯦꯟꯅ ꯇꯧꯔꯒ ꯃꯥꯡꯖꯈꯤꯒꯅꯤ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯗꯨꯅ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤ ꯍꯦꯟꯅ ꯂꯧꯁꯤꯜꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯃꯦꯟꯇꯦꯜ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯏꯜꯅꯦꯁ ꯈꯨꯗꯤꯡꯃꯛ ꯀꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯔꯥꯃꯤꯗꯀꯤ ꯃꯅꯨꯡꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯃꯦꯗꯤꯇꯦꯁꯟ ꯁ꯭ꯇꯦꯠ ꯑꯁꯤ ꯁꯔꯨꯛ 3 ꯌꯥꯡꯁꯤꯟꯅ ꯐꯪꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯤꯔꯥꯃꯤꯗ ꯑꯃꯗꯤ ꯄꯤꯔꯥꯃꯤꯗ ꯄꯥꯋꯔꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ Pyramid and the Pyramid Power. Pyramid asina malemda leiriba structuresinggi manungda khwaidagi lengdaba stable oiba yumsani. Pyramid asi 52 degree 51 minutes da semani. Asina maram oiduna aikhoina khwaidagi wangba cosmic energy phangba ngami. Pyramid asi material amana hekta saba yai. Cosmic energy lausinbada material amatagi makha ponde. Pyramid chabada maru oiba cardinal direction khudamoina north, south, east amadi west loina onduna sagani. Pyramid adugi awangba 1/3 cosmic energy khwaidagi yamna phangba ngami. Hairiba jaga sibu ningthaugi ka king chambers haina khangnai. Cosmic energy asi king chambers ta khwaidagi marang kaina phangi amadi ka adu shinba thungna sandoi.
Kadugi matonda crystal ama thambanasu cosmic energy hena lausinba amadi ka sinba thungna yenthokpa ngamhali. Nirmal steady natraga wakhal amata khandaba HEELEEKONBAGI thak ase pyramid manungda saruk ahum yangna phangba ngami. Pyramid ase higher frequency reality khangnabagi sizinaba yai. Pyramid manungda meditation tawbada aikhoida naramba anabasing thuna yangna phahali amadi meditation dagi phangba experience kaya laina phangali. Hojik aikoina khangkhibasing nainakibasing amuk nainaduna yengsi. Meditation haibasi thawai lamda chatpa khongchat amani. Masigidamakta aikoina aikoigi pukning haksangi wakhal thadokduna isorgi lamda leiba changi. Chap chanaba poster amada phangani amadi aikoigi isa mapung phana pothaduna leigani. Masina haksangi wakhal thadokpa ngamhangani. Nungsa sorda yengduna leibana aikoigi pukning wakhal khanbagi wangda puba ngami. Aikoina pukning haksang animak transcend tawba thawai gi lamda chatpa thawai gi maramda lakpa ngamba kanda cosmic energy marang kaina sensilai. Cosmic energy na aikoigi anaba khudingmak sengdoi amadi hidak amatta sadana haksang phanba ngami. Cosmic energy hena leiriba makai aikoida leiramba tension amadi nataba wakhal khanba stress ko halli. Aikoina meditation hena practice tawriba makai pungning asum inglakani amadi komthorakani. Masina ningsingbagi sakti hengalali. Meditation hena tawriba makai hena wangba wakhalon khangba ngamhalli. Masina afaba mari miga gi marakta sagatpa ngami. Meditation tawbana family life ta nungaiba hengalali. Pukning ingna nungaiba oihalli. Meditation na aikoigi isa fahalli amadi nungaibana thalali. Meditation na aikoina thirba wahang khudingmakki paukhum piba ngamgani. Masi ngamnaba nungtigi meditation hena tawgadabani. Meditation ase mafam amada hekta tawba yai. Journey ama chatlingaidassu hekta tawba yai. Maduga chanaba chahigi matungina leptuna meditation tawbagi matam lepasu yai. Khudam oina chahi 30 suraba mi amana amuk phambada minute 30 dagi tadana meditation tawba yai. Meditation asigidamakta nahakna yumbanbagi punsi family life thadokadaba natte. Mi khudingmakna meditation tawgadabani. Thangai sengna meditation tawba haibasi chahi 5 dagi hauba yare.